Manipur top trending news na tongan ba reliable source sing degi lokut jaraga matam gi oiba maru oiba I pausing pat kanghan jari ahan be headline da hapta kanji bungi main avenue security gi akan section thawrang lokot le Sangai festival 2025 sengba chagat pa yengba changba phaw da security na Aadhaar card ki number lawe Puki theory singna kautuk ta drone bombing tawduna churbala ha laga machan pi sokhan kiba case ki charge sheet NIA na thagalakle Delhigi blasta accused Dr. Delhigi Car ama Faridabad ki fangle bom adu Dr. Umar na masa sijarga pokai hanba oigani Congress na Home Minister Amit Shah resign tawdabani haiduna demand tawkre Narendra Modi na soktuna like nervous singi pibum yengsin kre BJP ki Santos amasung Sampit llakle anoba lengak sem gadawribra natragana sem loidawribra Reactionary oiba wakalona koireng na luchingba UNLF ki wakalonda Singnaba sing kudakta lep kadabani Pripak na anubu singi ningsing numit 2025 ki thorom pangthokre Popi pambi sing patak na tharamle accident da mir ani laikidle UG ani fare December 15 dagi book fair horgani Relief camp da laikliba aikhoibu sa sangumna amadi amuk hoijin amuk onghan tawduna thambasi yaningde Paw santokna pisari ahan bata hapta kangjibungi main avenue da security akan ba section thorang lokatle Sangai festival 2025 sengba chagat pa yengba changba phawda security na Aadhaar card ki number lawe Manipur lenga ki tungan ba loisang kharaga khusan maduna kumja 2022 phawda Manipur Sangai festival taraga mathoirak pangthoki bada security force ki maikidagi amukta jathaki driba thongda tha asigi kunga mathoidagi kuntra phawba numit tara ni chupna lenga nga sinduna hapta kanji buida main avenue oiduna pangthokani hariba festival asigi taraga ni thoisuba edition gidi venue asida sengba chagriba sing yengba changba phawda security personnel singi maikidagi maming matha lepham amasung Masagi kuyek lawba khaktanatana Aadhaar card ki number fawba lawduna record tawsile pawsi asina main avenue asida festival asi pangthokna bagidamak lenga ki mari lainaba loisang kharana hapta kangji bungi napi sing semtokpa loinana akut atong sing mensinba amasung festival asida saruk yagadaba food install yauna makhal ani gi install sing sagatpa horkle haibadagi tha asigi mapanda hakthengana chatuna yengsinkiba matamdadi ngasi lokalakliba security gi khwaidagi kanba section thorang sing lokalam kide adubu ngasi nungtil pung 3 lom tarpada pawsi asina festival asigi damak sengbat sagiliba sing kadai Yorbagi haina khangdokna bagidamak tatluba matamdadi venue asigi main gate ta deploy torba state force ki personnel singna hui phawba sinaduna section thorang lokalamba thengnerki numit kharani gi mamangdagi makhal kya gi install sing hanga bagidamak sengbat sagalakpa ki ayamba thabak sing tangkhai yongna losilamle adubu makhal ani gi install sing asigi apunba masing kya oigadagi haibadagi ngasi nungtil phawda lehori bapim aduna laptopda khudong chadri amaromda handaki festival asigi atopa venue ama oigadoriba hapta kangjibungi hek maning thangbada leiba Baigajandra open air theater gisu mafum asi tana lakadaba lambi singda koilas thabagi thabak chatharamki aduga theater asigi ayamba saukta anobu machu mamentasin sangjilamba thengnerki panba yabadi me 2023 dagi hawrkiba lal asigi damak ngak semda singi thabakta seasonalkiba BSF ki personnel sing bota camp saduna Manipur lengana lelakibani adubu force asigi personnel sing adu numit kharani gi mamangi mafum adu thadukna chakre hari ngasi nungthil fawda festival asigi damak tawdang loriba loisang singna magi pangthok pamthok thabak sing leptana pangthok lagadi mahuksa pangthokibagum tha asigi kunga mathoidagi festival asi mapung phana hoba yargani haibagi thajaba lairi adum oinamak kokomi yauna miyamgi lup singna festival asi pangthokpa yaroi amasung pangthokpiganu haiduna boycott tawbagi wafam phongdokpa laikhrabani relief camp singda changjafam lawrokliba IDP singi maikaidagi su makoibu mayumda hanjan hala matungda festival asi pangthokpiu makoidana nomagi hingnanaba mikokta lupa marfuga mari piraga festival asida senjam thaduduna pangthokpa maram chadi haibagi wafam phongdok narpa laikhrabani Amaromda Delhi blast ki thodokta accused Dr. Delhigi Car ama Faridabad ki fangle bom adu Dr. Umar na masa sijarga pokai hanba oigani Congress na Home Minister Amit Shah resign tawdabani haiduna demand tawkre Narendra Modi na soktuna like nervous singi pibam yengsinkre hokiba ningthokaba numitki numitang pung 8 tarpada laipa asigi capital city Delhi gi mi khwaidagi kungba mapum ama oiriba Red Fort metro station gi gate number 1 manakta Hyundai i20 car amata fit tawba mapagan kalaba bom ama pokai handuna mioi taraga humdoi sikiba amasung Mioi kunga manga hena sokiba thoktok adu Dr. Umar Navi masamakna car adu thogduna laklaga mapam adu yoksilakpada masa sijaduna pokai halaga zathakiba attack oigani haina thogdo adugi matangda investigation tastar liba tungan ba agency singi maiketi phongdong narkli thogdo asi masa sijaduna zathakibani haiba thajanariba Dr. Umar mahaki car bom adu pokai handringai gi mamang numit yungba matungda Delhi gi Ramlila maidanga irap lakmadana leiba Asaf Ali road ki mox amada latuna pung ohum lom apum adu da leremki haibisu khangbangamle
अदुगा चलिबा सही असिगी जनवरी की अहान बचयोल डॉक्टर उमार महाका नकनबा मियोय अमा ओइरिबा मोजामिलगा लोइनना रेड फोर्ट मनाक्ता क्यारक हना लाखी मकोइना रेड फोर्ट अमसुंग मसिगी अकोइबदा सेक्रेटरीना लोकल सेक्शन थौरांग सिंग कुपना यंगसिनकी हाइबसिसु मकोइना सिनकिबा मोबाइल फोन सिंगी टावर लोकेशन का चामदंग नरुबदा चुनारे हाइरी थौदो असि थोक्र मतुंग ngarang ayuk होम मिनिस्टर अमित शाह ना चेयर लोकना पांथोकिबा अवांग बथा की सेक्रेटरी की मीटिंग मतुंग इना थौदो असि की केस अदु अहान बदा दिल्ली पुलिस ना लोकतुना पाइरम लबसु ngarang दगी नेशनल इन्वेस्टिगेशन एजेंसी NIA दा कुसिनाखरे एजेंसी असिना केस असि पाइबगा पंथदना चथरकिबा इन्वेस्टिगेशन दा बोम बुखाइबगी थौदो असि मसा सिजदुना चथरकिबनी हाजनारी डॉक्टर उमागा नगनना लोइनबा मुजामिलना सिनबनी हाइबा अंगांगबा मचुगी कार DL10 CK 4582 ngasi हरियाणा की फरीदाबाद की कुंदवाली खुलदा लैबयुम अमगी मनाक्ता रिकवर तौब ngamle कार asi डॉक्टर उमार की मिंगदा रजिस्ट्रेशन तौबनी हाइरी थौदोक थोफमदगी तोंगान तोंगानबा सैंपल निफु खोंगतुना इन्वेस्टिगेशन चथबदा फोरेंसिक एक्सपर्ट सिंगा थौदोक असिदा एमोनियम नाइट्रेट सिनै हाइबसु खंगबा ngamle थौदोक थोखरिबा नुमित असिगी ममांगदा पुलिसना एक्सप्लोसिव किलोग्राम लिसिंग अनिगा जमापन हेना फगतकिबा थौदोक अदुगी मतुंगदगी मिपाइबा पोक्लबा एक्यूसिंग असिना तंगाई फदना पोखाई हलकपा ओइगनी थाजनरी अदुगा यामबा बोमगी मसाकसिंग फगतकिबा इमुंग असिगी युम्बु मौलवी सियाकना लेरंबा फरीदाबाद की अल फला यूनिवर्सिटी कॉम्प्लेक्स की अहानबा कादगी महाक मसामक्सु जम्मू अमसुंग कश्मीर पुलिसना फगतखरबनी अमरोमदा बोम पोखाइबगी थौदोक असिदा होंडाई कार I-20 अमा डॉक्टर उमाना लौखिबगा लोइनना महाकी मिंगदा रजिस्ट्रेशन तौबा अतोपा कार अमना ngasi रिकवर तौखिबगा मरी लेनना फरीदाबाद की सेक्टर 38 ऑफिस हांगदुना गाड़ी योथोक लिसिंगी थबक तौरपा रॉयल कार प्लाजा की मपु अमित कौब मियोय अमसु थौदोक असिगा मरी लेनना पुलिसना फारगा मखोगी कस्टडीदा थमदुना वाहंग पाहंग जतबा हौखै हाइरी कुकी टेररिस्ट सिंगना ककुक्ता ड्रोन बॉम्बिंग तौदुना सुरमला हाटलगा मचानुपी सोखनकिबा केस की चार्जशीट NIA ना थागलकले मे 2023 दगी हौरकिबा लागी अकन ओइकिबा ममांगी कुमजा 2024 की सेप्टेम्बर अमदा कुकी टेररिस्ट सिंगना इम्फाल वेस्ट की कौट्रुक अमसुंग कदांगबलगी एरिया सिंगदा ड्रोन बॉम्बिंग जथदुना अकनबा अटैक तौरपदा फयेंगदगी ngangom surmala chahi kuntra ga mathoi kobi mauna ama laikidaba amasung mahakna makut samlaga lakmina kibi piklibi machanupi Russia gina yeki khudangda nomai maruna panduna sokiba thaudoki matangda NIA na lokotpa case ki charge ngasi special court NIA Manipur ki kota investigation agency asida file tarkre thaudo adugi matangda ahanbada lamsang police na case ama register tawduna lokotkibani adubu Ministry of Home Affairs na pirakpa direction gi matung ina case adu National Investigation Agency NIA na pakibaga loinana thaudo adugi matangda investigation chathrakibani अदुगा एजेंसी असिगी माइकैदगी केस असिगी इन्वेस्टिगेशन चथबा लोयरदुना ngasi उरिपोक चेरा कोर्ट कॉम्प्लेक्स लाइबा एजेंसी असिगी स्पेशल कोर्ट केस असिगी चार्जशीट फाइल तौरकिबनी पनबा याबदी NIA केस असिगी इन्वेस्टिगेशन चथरपदा चुसामपुरदगी हाउलेनमांग सामते अमसुंग कांगकुपीदगी मसवेल फाइटे एलियस पाइथोन कोबो कुकी टेररिस्ट अनि थौदो असिगा मरी लेनना वाहंग चथरकिबनी ड्रोन बॉम्बिंग अदुदा सुरमला लाइखिदबा अमसुंग मचानुपीना नोंमै मरुना पादुना सोकपदा नतना अतोप मियोय खरसु असोपन नंकिबनी बीजेपी की संतोष अमसुंग संबित लाकले अनुबलेंगा सेंगदौरिब्रा नतगना सेंबदौरिब्रा मणिपुर प्रेसिडेंट रूल थमलकिबा था मापन चप चाना मपुंग फारक पगलोइनना बीजेपी की नेशनल जनरल सेक्रेटरी BL संतोष अमसुंग नॉरिस की कोऑर्डिनेटर संबित पात्रंगसी लातुना निताइपाट जुथेक्त लेबा थंबाल संगलेंदा MLA सिंह अमदी स्टेट यूनिट की लुचिंग सिंगा मिफम पांगथुकना बीजेपी की मपांगल कन्हनबा अमसुंग अनुबलेंगा अमा लहनबगी मतंग खनखरे ngasi numit yungba mamangda thunglakiba luchingba anisina पार्टी की MLA सिंह अमदी लुचिंग सिंगा नोंकिल पुंग अमगा मखाइरोम तारपदगी मिफम पांगथोकी चरांग ना पुंग अनिरोम चथकीबा मिफम अदुदा बीजेपी की MLA पुंग मापना सरुक याकी ngasi मिफम दा सरुक याकीबा MLA सिंगी मनुंगा स्पीकर TS सेताब्रता हानगी चीफ मिनिस्टर N Biren S Ranjan KH Ibomsa TH Shyamkumar KH Ragumani S Dinko KH Joykishan K Shyam TH Radheshyam Y Kemchan P Brojen U Deven Y Radheshyam S Kunjakeshwar TS Arun Kumar T Robindro K Robindro MD Chaubuddin K Govindas RK Imo L Susindro TH Basantakumar S Rajan S Premchan TH Bisorjit SS Olis Ningonglung Gangmei amasung SKB Yauki Mifam adu loyar matungda paumi singna hangba wahangi pakumda Biren hai state asida awaba thengnariba maru oina IDP सिंगी अमसुंग हाईवे की प्रॉब्लम अमदी लंबी थोंग फतबन चिंग खुदोंग चादब मयाम लोइना खनबग लोइना MLA सिंगी माइकैदगी पॉपुलर मिनिस्ट्री अमा सेमबिनबा दक्षिणख्रे मसिदा सेंट्रल लीडर सिंगसु यामना पॉजिटिव ओइबा पाखुम पिरखी अतु मतमदा पॉपुलर गवर्नमेंट अमा सेमलगनी हाइबा थाजै हाइकी पार्टी की वांगा लोइसु ओइबा MLA KH इबोमचाना हाई स्टेट असिदा पॉपुलर गवर्नमेंट अमा सेमबगी अंडर प्रोसेस ता लेरे हौजिक लेरिबा सांगदोक लबा PR गी मतम हाइबदी मथंग चहिगी फेब्रुवारी ममांगददी सोइदना लाइंगा अमा सेमलगनी थाजै हाइकी अमरोंदा MLA S Ranjan नदी ngasi gi meeting aduda maru oina Manipur da BJP gi mapangal kangkhat hanaba amadi
popular government ama lahenabagi matang khanaki haimkide central leader singi maikai dagisu atu matamda popular government ama lahenbagi tangai fadaba leire haiba wofamda yaki akana matam ama laptop trabasu atu matamda miam gi lengak leirgani thajai popular government ama leiba yanabagi pibum adu puraknaba mathau taba khongthang singsu central leader singna pakhatli hairi loinana ti robindrona phongdokibagi matung ina wifum asida party asi amukhana kumja 2027 gi mikhalda mai pakhanaba amadi pandam asi phangnaba kari khongthang pakatpa tangai fadabage haibra jingbasu khanaki haiki hojik miam gi marakta leiba MLA singda pena daba kya leiri miam ga mari hena chesil hanaba amadi thajaba hengal hanaba manipur da miam gi wakat taba piang gi apa makhangba popular government ama lehen batangai phadi haina ma nga phongdoki